Yelhomi Kanjanaba Bill Ahumadu President na Ayaba Pibiyo Haina Taksanaba all political party Mifam Ama Hayeng Chief Minister na Kokre. JC ILPS Women's Wing ki Thomi Singh na ILP ki bill ahum ek all halu haiduna BJP ki office to Thompson get over the police na thing pikre. Yelhomi Kananaba Bill ahum asigi chayet na balay ba asi kogna na ba open debate ama tausi haina senior advocate Khaide Mani na phongdokre. Amasung Kakwa Namirakpam Lekai the Lake Drabasagol Sam Prashantagi Aroba Matomangam Nasi Pantokre. Mayam Bukurumzari, Adomni Yangbi Basi Impact News ni Ai Kangan Bam Toino Henbi, Hausi Pungja Sipaubugi Maroba Pausing, Miam the Pizari. Manipur Assembly na pass to Krabalamdam Asigi Yelhomi Kanjanaba Bill Ahumadu, India ki President na Ayaba Pibi na Batak na Runaba, Hayeng Tang Mapan gi Ayupung Mapan Taba Matamda, all political party gi Mipam Ama, Chief Minister na Kokre. All political party gi Tim Ama Atuba Matamda Delhi Dead Jatlagani Haibagi Tazabalay. English Singani Taramangagi, August Hada, Manipur Assembly na pass to Krabalamdam Asigi, Yelhomi Kanjanaba Bill Ahumadu, India ki President na Ayaba Pibi na Batak na Duna State Asida, Chana Hananaba Congress Party na Leptana Honari. Bill Ahum, Chana Hananaba Honabada State Asigi, Miyam Galoinana, Hanbalitana, Chatminagani Haina Tazaba Pirakli. Chadliba Thasigi Tarada Miam Hupna Lambi Tinglaga Wakat Mipam Pambiyo Haina JC ILPS Kicherol Amana Haidi Yelhomi Kanana Bachang Siliba Kongjang Asigi Saruk Ama Oina Hayeng Tang Mapanda Students Wingi Mahairoi Singh Amadi Women Wingi Ima Singna Makal Kayagi Kongjang Changsangani Masida Miamsu Pukning Wakal Togat Piu Mating Pangbiyo Loinana Thasigi Tarada Manipur gi Mapam Kudingda Lambi Tangkai Tinglaga Paktak Nana Wakat Mipam Pambiyo Human Gen Sembiyo Haina Cherol Amada Apple Torakli JC ILPS Women's Wing ki Thomi Singh na pass to Kraba ILP ki bill ahum Act all halu haidana BJP ki office to Thomson Kre BJP ki office tam na Thomson Lakiba Women's Wing ki Thomi Singh adubu Mapamaduda Hana Lairamba Imphal West Police ki tim na BJP office ta Changhan Kide Nupi Thomi Singh adubu Police na mapam adudagi khara lapna Takthok lakpada Nupi Singh aduna BJP ki Mihut Singh unakini haiduna Chatlu haibaya kide Police ka Nupi Thomi Singh aduga BJP ki office ta changba yani yaroi haiduna ngaihang ningai sangdana ke Pungkhai amarom lairaba matong BJP ki Mihut Singh thoraktuna Nupi Singh aduga unakhe BJP ki Mihut Singh aduna BJP ki oina leibak ki uhul khangna thabak tawgani center da wari sabagi matang dasu party asana kupna khanari haiba wafam Thomi Singh aduda thamkhe wari saba loibaga Nupi Thomi Singh aduna kholau kayaga loinana kaishampat tamna chatkhe JC ILPS na changsiliba khongjang gi saruk ama oina New Chekon Women Development Committee ki Maira Paibi Singna wakat mifam pangthokre committee asina sinduna ngasi New Chekon Youth Club mamangda pangthokiba wakat mifam aduga mari lainana committee asigi secretary Longjam Santina lamdam asida mitop na vote lepa amadi thadaba yahandaba haina changsiliba khongjang asi mapung phana sogalle state government na pass tawkraba bill ahum athuba matamda chatna hangadabani haikhe Mamang Chahida pass of Krabba Bilbu, Nasipa was an under the letter of Habesea. A question I'm Tawai Jade, Aduna Hide Kainosana and Biu, Alpina, JC Alpina Lauriba, Matam Kunuta Lauriba, Manipurda, Alpichana Halu, and the meet of the boat Lepan Bamsun Hadabaya Yahanganu, Mamang Chahida pass of Krabba Bilbu, Nasipa what egg on a San Hundred Lady Besea, Sana Lu Hibawapam se, a sea wapam the Tamjagi.
lamdam asida inner line permit system chana hananaba JCILPS na changsilliba khongjang singda Aam Aadmi Party Manipur unit na sogatuna lakli makhatana adumak sogat khigani haina party asigi Manipur unit ki president Thaudam Manihar na phongdorakli ngasi Manipur Press Club ta Paumi Singa unaba amada mahak na haikibada state government na pass tawkraba bill ama India gi president gi ayaba lobada matam kayam kuina namsinduna thamba yabage haiba Indian constitution da yawdrabasu Indian Constitution के Article 201 की मतुंग इन्ना President ना महाक की अयाबा अदु पीगनी नत्रगा पीररोय हाइबा अदु अथुबदा खंगनफम थोई बन तौबना लमदम असिगी सेनमिटलोंदा कया यामना अकाइबा पीबगे हाइबा मिपुम खुदिंगमकना खंगनरबा वाफमनी अदुबु नोंगमनिनी मांगजबा अदुगा लमदम असिगी यलहोमिना पुंगमुट मुटखिबदगी मांगजगदबा अदु स्टेट गवर्नमेंट ना खंथाबा मतम ओइद्रिबरा स्टेट गवर्नमेंट ना इचंग थौना बिल अहुम अदु प्रेसिडेंट की अयाबा लौदुना चना हनबा थौना लेना थबक तौबा मथौ ताई हाइखे असेंबली Chief Minister su Honorable Chief Minister su haibigre bangi amang karino haibisi haina mokoina haini sumi mipung khodimak bangi amang karino haibisi yamangi adum oinamak Aam Aadmi Party na haije ningi bido nomani pung kharagi ban asigi amang ba aduga tungda Manipur gi oiba yelho mi singasi pura puri mutkhiba adugi amang ba aduga ani ase yenglaba matamda karambani hene lumbage haibase Bharat Sarkar amasung Manipur Sarkar na masi khanthabiba matam helbani lamdam asigi yelhomi kannanaba lamdam asigi politician pumnamak chungchinaduna hotnaminasi haina langthabal AC gi MLA Karam Shyam na phangdokre wafam asi ngasi Karam makhale kaida leiba Karam Youth Development ki building sangaba gi thoram da phangdokhibani MLA Karam Shyam na makha taraduna ILP system chana hangadabani haina changsiliba miyam gi khongjang asi lamdam asigi miyam gi common interest ni haina makha tarakli leader wariba singsina akoi natragana honorable CM waragasu miyangi issues di miyang na horpon ngai kana adi yang na tungi poram si una matam sana action lopak bagi tangai fadawa ma di using Manipur da oiri aduna ngasi hayeng all political party ki meeting sing tawrakani haina thajabalai aduga masidi amagi wana tana leipaki issue oimanina adi akoi punna ona minaraga awang bathapta convince to minabagi tangai phatabadu adi thamoida phauchai Manipur Assembly gi speaker su oiriba khundrakpam AC gi MLA TH Lokeshwar na leibak ki damag changsiliba khongjang khudingmakta mamang thana changsinbada ninghan nagumsi haina phongdokre mahaki AC manung chana leiba Chingarel Tezpur da nauna saba Caesar Primary School amasung Multipurpose Community Hall amasu sangaduna miyam da sinakiba thoramga mari leinana speaker na haikibada leibak miyam gi oina changsilakpa khongjang khudingmakta ninghan nadana changsinminasi haina phongdokhe ngasi pangthoki bathoram aduda education S ki director and Pravin Su sarukyakhe aidi aina hek lam mikupto matam da prajana chungthokpa yarakta mikuptuda ai lamkel amai character lab mikupto aduda ai ona vote pige khanbi ganu ko punsida kanamata mi mapokta full perfect oi de habse 100% chumabnin aramana mai ithalabnina aram do chungthokpiraga achumala mi dustana na ai mit honbiyo Shema Sabada Ayana Hana Makok Tazage, Lan Sanjana Makok Tazage, inner line permit system, GCLP Taliban. Adujare, Laiba in Hunter Haduna, Torabamikuta, Akoi Nun Nagumsi, Manipur Himalaya, say, India, the quite a Marui, but quite a young important way by state. I mean, I say, a quick Prajapon, Kawiganuko. Yelhomi kannanaba miyam amadi JCILPS na changsiliba khongjang asida BJP amadi Congress na politics sanaduna leibagi matam natte haina Janata Dal United Manipur Unit ki President Moirangthem Tombi na phongdorakle ILP gi matang da Manipur da leiriba political party singi oiba phireb khanghalaknaba JCILPS na thamkibaga mari leinana political party sing masa gi oiba mot phongdongnarakle JDU na su JCILPS na changsiliba khongjang asida mapung pha na sogat pagal loinana makha tarakpa khongjang singda saruk yakhigani haina ngasi party asigi office ta paumi singa unaba amada tombina phongdorakhe state ki Congress government amadi center the government pairiba BJP anina miyam ki ihul khangna bill asi chatnanaba
प्रेसिडेंट की अयाब लौननबा थबक पाइखटपना अफबा ओइगनी अदु नतदना खोइसाउनरबा मियामना मखाताना चंगसिलकपा खोंजंगदा अमुक हन्ना मिसी मिना अमसुंग मैहौ लांगपोक थोलकपदा कांग्रेस अमदी बीजेपी अनिना दायित्व पुगदबनी हाइखे Masigi mifam aduda saruk yakiba Janata Dal Secular Manipur Unit ki working president Maishnam Noren nasu Jesse ILPS na changsiliba khongjang asida saugatli haina phongdoke Manipur na statehood fangnaba matamdugi all political party gi team amana Delhi da chatuna taksan khiba adugumna Congress party na ngamdrabadi all political party gi team ama semduna taksan ba mathau tai haina phongdoke अखोई की कम्युनिटी से मुठ खरकांदा कम्युनिटी से लेत्रकांदा राजनीति तब करसु काना रॉय मरम मदरा अखोई इशागी जाति अखोई की इशागी कम्युनिटी अखोई इशागी कम्युनिटी की खोंगुल मुतन न होना बना जेडीयू अमदी जनता दल सेकुलर की अखोई असेटपा फिरेमने मरम मदरा अथुम तमदा बीजेपी अमदी कांग्रेस ना अमतोइन पुनसिन बिरेरगा दिल्ली ताना सतना प्रेसिडेंट की थोंगान दबो ओरो प्राइम मिनिस्टर की थोंगान दबो ओरो हंगर स्ट्राइक तौदना यादवना कइनो याबना कइनो अखोई दिल्ली दा चटपिरो अदुगा मणिपुर मियामगी अपाम पांथोकनब होनबिरो Yelhomi kannanaba pass taukiba bill ahumadu anti tribal oide haibagi jayatnaba leiriba asi kognaba Manipur miyam amadi mapalamgi media sing yauna open debate ama tausi haina senior advocate Khaide Mani na phongdokre bill ahum adubu anti tribal oi hairiba tongan balup singi pukning chingsilladuna Khaide Mani na haikibada Karigumba open debate aduda bill ahum adu anti tribal oiramlabadi Manipur gi miyam na bill adubu yetnaba yaudana withdraw tausi अदुबु करिगुम्बा एंटी ट्राइबल ओइरमद्रबदी बिल अहुम असिगी कंसेंट पिबिनबा इंडिया की प्रेसिडेंट मणिपुर की मियामना अमतो ओइना तक्सिन मिनासी हाइना फंगदोखे वाफम सिंग असि ngasi लोकलाउ बुंगदा लेबा खाइदे मनी की युमदा पाउमी सिंगा उनबा अमदा फंगदोखिबने खाइदे मनीना मखाताना हाई JCLPS ना मखाताना इहौ हौरकलिबा असि गवर्नमेंट की चाउना असोइबने पास तौख्रब बिल अहुम अदुगी मतंगदा प्रेसिडेंट की कंसेंट पिबिनबा स्टेट गवर्नमेंट ना मतम चाना प्रेसिडेंट ततक्सन फम थोई हाइखे बिल अहुम असिगी मतंगदा मणिपुर की ममिंग लेरबा ट्राइबल लुचिंगबा कया याउना खना नैनारबा मतुंगदा बिल अहुम असि एंटी ट्राइबल ओइडे हाइबसी खंगमिनरबने अदुबु मणिपुर थुगाइबा पांबा लुप अमना इंसिंदना मणिपुर की ट्राइबल इचिलिनाउ सिंगदा बिल अहुम असिबु एंटी ट्राइबल ओइना उहले हाइखे आइसी सिंगनबदी नते नुसिनबदु हेंजिनबगीदमक्ता हनक पास तौगलिबा बिल अहुम से एंटी ट्राइबल ओइदे नत्रगा ओइ हाइबसे एंटी ट्राइबल ओइ हाइना खनबे मी मंगा अम तरा अम पुथोकपिरो लाइलासु हाइबगी मरक्तगी अदुगा सोमदा बिलगा सोइबा खरा याउजरबसु एंटी ट्राइबल के वादी लेते हाइबसिदा मियोय मंगा तरा अम पुथोहलसी अदुगा मपानगी मीडिया प्रिंट एंड इलेक्ट्रॉनिक मीडिया मयाम याउबा अदुगा मयाम अमसु ताबा याबा चौबा होल अमदा चौबा लंपाक कुंबा अमदने सिक्योरिटी नंगा अलगा मिसिंग मेखाइ नाइदना डिबेट तौसे Khaide Mani na makha taraduna bill ahumadu anti tribal oide haikibaga loinana Indian Constitution gi matungina State Assembly na kangluk amagi mayokta leiba bill pass tawba yade haiki bill ahum adugi manungda ama oiriba the Manipur Land Revenue and Land Reform 1960 Act asigi section 2 gi matung ina Act asi Manipur sinba thungna chatnarabasu chingi lamdadi chatnaroi haina mayek sengna palli haina Khaide Mani na phongdoke loinana Yelhomi kananaba bill pass tawduna bill sing adu chatnadabagi matangda miyam da leiriba chamamnaba asi koknaba Khaide Mani na makhata na haikibada Indian Constitution gi article 246 ki clause 3 gi matung inna State Assembly amana bill natraga law ama semba yai loinana bill adu governor na assent pirabatungda chatnagadabane karigumba governor na consent piba ngamdaba matamda India gi president na consent pigadabani haike mahakna makha taraduna article 19 gi clause 5 ki matung inna law natraga act amada reasonable restriction thamba yai haike loinana article 213 gi matung inna assembly mifam leitringeida cabinet na waref lawraba matungda governor na ordinance ama sembagi ayabasu lei adubu state assembly na bill semduna pass tawkraba matungda ordinance sembagi ayabadi leite haina Khaide Mani na phongdoke Nakalamuramda Manipur da karigumba thaudok ama thokpagisu ban blockade kaubagi chanabi ama leiriba asi tokpinaba Khaide Mani na Manipur gi miyamda abil tawkhe loinana ain gi oiba bichar fangnaba honabada angamba mateng pangjage hainasu Khaide Mani na phongdoke
बिल असे असिदा असोइबा अरानबा खरा याउबा यायना खल्लेबा अखोइनसु और हाइगदबदा कोमा हाइबगुम्बा अदुगी दुदी बिल दुना एक ओलकांदा एमेन तौगदबनेबा अतोपा मपानगी मीना हेक येंगमदा मणिपुर चिचिंग तम खाइदोकपोइना तमगी कांगबुना तमगी इंटरेस्टा समजिनगरे गायना लाना उहल्लिबसे मसी चुमदे लेकाइदा मी अमा सिबिगी बन थोकदोक वाथोक अमा थोकपिगिसु मणिपुर बन मचेचे मसिदी तोकसेबा नमदना सरकारना थिंगननबा बन मचे तौरिबसिंग असिगी मथक्ता एफआईआर लोखलो मी लिसिंग अमगी इंटरेस्ट अदुना मी लाख 19 की इंटरेस्टा सोनबे याब्रा आइन दे चलपे याबसु खरा चपचिने अखोय मतेंग पांगजगेने बिल असे येलहोमी कन्ननब खोंजंग अमा ओइना JCILPS न लमदम असिदा इनर लाइन परमिट सिस्टम चनहलो हाइना तालिब दाबी असिबु सौगतपो ओइना ngasi याई स्कूल असेंबली कॉन्स्टिट्यूएंसी की मफम कयादा वाकत मिफम फमख्रे JCILPS याई स्कूल न सिंधना पांगथोकिबो वाकत मिफम अदुदा सरुक याकिबा JCILPS याई स्कूल AC की सेक्रेटरी चोंगथाम सुनीताना येलहोमी कन्ननबा पास तौकिबा बिल अहुम एक्टा ओंथोउ अमदी मिटोपना भोट लेपा अमदी मिटोपना भोट थादबा यारोय हाइखे लोइनाना येलहोमी कन्नबगिदमक JCILPS न चंगसिलकपा इहो खुदिंगमक JCILPS याई स्कूल AC न मपुंग फाना सौगतकनी हाइना महांगना मखाताखे कोई साइड की पामजबदी तो मैम बोट लेमनी खोनी पाउसे तारेको म्युनिसिपल की एरिया खरदा वार्ड खरदा अदो से मेन ओइना मोइना बोट लेपीबसी मैम अखोई मैतैसिंगना बोइको तौबा अदुगा मुखोइदा बोट थादबसी अखोइना मेन ओइना पामबदी अदुगा अखोई मखा ताना हुजिक JCILP की दाबी से अहुम अमा मोइना एक से हुजिबो अनथोकपिदा लैरिसे सिगी सिंगसे अखोइना मेन ओइना सि अथुबा मतमदा सरकारना अखोइना मैमना तालेबा डिमांड से पीबीबको एक से अनथोकपिबा JCILP ना चंगसेलपो खोंजिंग खुदिंगमक्ता अखोइ मखा ताना दम सपोर्ट तौजगनी मणिपुर इनर लाइन परमिट सिस्टम चनहलु हाइदुना चंगसिलकपा खोंजंग खुदिंगमक्ता ऑल इंडिया फॉरवर्ड ब्लॉक मणिपुर स्टेट कमिटी न सुमपुंग फाना सौगतकनी हाइना चेरोल अमदा खंगहलकले कक्वा नामैराकपम लेकाइदगी लेखिद्रबा सगोल सेम प्रशांतगी अरोइबा मथौ मंगम पांथोखरे प्रशांतगी थवाई याउद्रबा हकचांग अदु ngasi रिम्स की मोक्तगी इमुंग मनुंग अमसुंग लेकाइ मियामना लेखिद्रबगी कक्वादा लेबा मयुमदा पुथरखि मयुमदा पुथरक्लबा मतुंग लेकाइ मियाम याउना नुमित युंगबा मतुंग पुंग अनि तारकपा मतमदा हौनबी मतुंगिना पोलोइखे निंगसिंगबा याबदी प्रशांता असि ममांग थागी तांग 23 लिलोंग हाउरेबी अवांग लेकाइदा हौबा हैबोंग पाम्बी अमदा थौरी यान्दुना सिरगा लेरबने मिसी असिगी मायोक्ता सेंखिबा JSC की को कन्वेनर थोंगाम लालमनीना प्रशांता की हकचांग लौदुना अरोइबा मथौ मंगम पांगथोकलिबसी गवर्नमेंट का यानदुना लौबा नत्ते प्रशांता लेखिदबा मतमदा यैथोखिबा लेकाइगी लाइ हराउबा अदु हराउबा लोइसिनद्रबदी लेकाइ अदुदा फत्तनुंगदा मखाताना थोकलकद्रा हाइदुना लेकाइ मियामगी मिफमना अरोइबा मथौ मंगम पांगथोकलसी हाइना वारेप लौखिबनी हाइखे लाइगी थबकसिंगसी पांगथोकद्रगदी कुंदा लेकाइ मियामदा हेना अवाबा मिसी मिना थोलकपा याबगी फिबमसी लाकदगी अखोइना असिबा हचांगसी तंगाइ फदना लौरगा लाइगी थोम पांगथोकननबा होनजबनी अदुमकु असिबा हचांग लौरे हाइदुना अखोइना प्रशांत मिसीगिदमक्ता सेमखिबा JSC मुथत्पगी वाफमदी लैरोई मरमदी मिहाट असिदा सेनरिबा अमदी आइनगी ओइबा लंगला लंजिन खुदिंगमक पुथोकद्रि फावबा JSC मुथलोय मखा ताबा खोंजंग सरकार तौबा याबा थबक तौगनी नोंगमैबुंग ओल चेकोन बाजारदगी बाचस्पति मयुम पितरंजन की मिहात चेनबा मियोय सिंह चेराक पियो हाइदना वाकत मिफम चथखरे वाकत मिफम अदु मेसी अदुगी मायोक्ता सेमखिबा JSC न सिंधुना नोंगमैबुंग ट्रैफिक पॉइंट मनाक्ता चथखिबने वाकत मिफम अदुदा JSC की मिहुत सिंह अमसुंग लेकाय अदुगी मियामना सरुक याखे निंगसिंगबा याबदी पितरंजन ममांग थागी तांग 18 दा उखरुलदा ममानबी अमा उनगनी हाइना चतखरगा था अदुगी तांग 19 दा असिबा मसा ओइना फंखिबने हौजिबावबदसु पितरंजन की लंगला लंजिन माबुक मतौ करमना सिरिबनो हाइबगी करिमता फंगदबना मरम ओइदना अखोइसी मसी अखोइना चंगिबा खोंजंग असि हंतो अरोय हाइना लेपना जरे अदुगा हौखिबा पोस्टमार्टम की रिपोर्ट सिंग हौखिबा पुलिसना फाबा पुलिसना गवर्नमेंट साइट की मखोय अनि फारे अखोइना चिंगनै हाइबा मचा नुपीदुगा अदु मपादुगा फाइ हाइदना तौबगी इंटरोगेशन की रिपोर्ट तो हौजिबावबसु अखोइदा करिमता खंगबा लेते
Joint Administrative Council for All Manipur under 5-ton passenger service na one-time tax ke mayok ta chathakiba gari steering lepagi khongjang na mahusagi punsida chauna akaiba pikre. State government na chahi asigi April amadagi 5-ton gi makhada leba passenger puba gari sing haibadi auto, Magic, Winger, Tata 407 amadi Tata DI sing dagi one-time tax chananaba chahi asigi Mars kunithoi da thokiba order adagi mayokta council asina khongjang asi changsan khibane hariba passenger gari sing lep khiba maramna passenger sing da chauna chaitheng pikhe council asigi convener Laikram Somarendra na impact news ta phongdorakpada hiram sigi matang da chahi asigi April 13 ta council asigi makhada leiba society humbudrana sarukiyaduna Manipur Press Club ta pangthokiba mifamna khongjang asi changsin na bawarep lokhibane Council asina government ta thasagi manga fawbugi manungda one time tax ke order hantoknaba thasagi anida mari lainaba singda memorandum bisinke adubu thabak ta onthorak tabadagi thasagi taruktagi steering lepagi khongjang haukibani haina mahakna phongdoke mahakna makha taraduna athuba matamda government na order asi kakpiduna passenger gari chelhanduna imung manung puriba driver singi awaba ko khanbiyo haike loinana khongjang asiga mari lainana ngasi police na fazan kiba council asigi volunteer yang khairom busu athuba matamda tek ta kaidana thadok pinaba amadi lamdam asida leiriba civil organization singnasu khongjang asida mateng pangbinaba mahakna appeal tawke Manipur government na one time tax logani haiba akoi sura nom laga hingjariba gari sing asina thibada songam moi haibase myam da akoi na sengna mamut sengna taksari ngasi asigum laga akoi khongjang asi changchan bada akoi gi Manipur gi laibiriba law enforcement singna khongjang loi yangkhai hena phajiliba asi yamna thu matam da thadok piduna makoi sing asi akoi ngasi okto thoraga magic thoraga natraga winger thoraga nongmagi chara tanjariba ngaktani asigum laga chara taliba मियोसिंग असिदबु अवाब पिबिगनु हाइदुना मणिपुर मियाम अमदी मरी लाइनब डिपार्टमेंट सिंगदा जोइंट काउंसिल की माइकैदगी नरुकचरी Manipur government na one time tax logani haibagi mayokta passenger services tawriba auto amadi Tata Magic ki gari singda yaning da phongdoktuna changsiliba khongjang singda Thawal district ta cheliba passenger gari singna susaruk yagani haina kha lam Tata Magic Honor Cooperative Society ki chairol amana hairi All Manipur Students Union AMSU na English ngani taramari taramangagi minority amasung OBC gi mahiroi singna phangpham thokpa scholarship ki senpham sing department for the welfare of minorities and other backward classes MOBC na thasi gi tangkon mathoi phawbagi manungda pithok trabadi akanba khongjang changsilagani haina akanba wafam thamlakli ngasi DM College campus teleba mahiroi loop asiki office ta pawmi singa unabada loop asiki secretary general Manjit Sarang Them na mamang thagi tang tarani panda MOBC ki office lonsil lubadagi department ki mahiroi kharagi account ta scholarship ki senfam changlak bahauke numit nini homni scholarship ki senfam sing changba horam laga makhata na changba adumak lepki haina phungdorke Ministry of Minority Affairs amasung Ministry of Social Welfare gi matung inadi chahi gi scholarship asi November thagi tangkon mathoi phawbugi manungda pithokadabani haina leiri tha thinthana pibagi mathakta scholarship ki senfam piba horam laga lep kribasi MOBC gi official singna mahairoi singi phangpham thokpa senfam sing asi matlabra haibna manjitna wahang hanglakli Asugum laba department sigi director amadi nodal officer amadi minority scheme paireba officer singna mathauda thausadaba asigi mayokta anpu miyamna mairoi kunaina kaidongoi jesu tumina yengduna lei thokloi haibase khangjinba fai scholarship ki senpam mado mai tambal orba matungda phanglubagi thoidokpa kanava leite haibatai department asigi officer singna mathau masak khangdabadagi phangdribano mairoi singi hak malibano haiba wafum emsuna phongdoklo sifawada lengak pasigi luting basingna tumina leisaliba sigi nungyeba wan thok miyamna nainaba mathok tai Chadli Bathasigi Manga the Imphal West District Police Commando na phare hairiba Yengkhom Bhogen Singha Sahi Nifumanga Apokpa Y Heman Singh Lilong Chazing Awang Lekai dagi amadi Hanzabam Samungau Sarma Chahi Nifuhumdoi Apokpa Lekidraba H Ibochau Kiamgai Mayai Lekai dagi hairiba mioi ani asi RPF amadi masigi lanmi sanglo PLA ga karigumba hiram amatada mari leinade haina aina thingkrabalu basigi Department of Publicity ki Chief Bankim na thokpa cherol amana hairi
Chahi tara mangagi mamangdagi linkhatkibadagi ngasi fawba electric fangdana lakliba andro khoibu khulda ngasidagi lamdam adonggi social worker kaisham ningthemzau singna sindana electric fanghankhre. Chaliba chahi asigi February tarada electric line amadi transformer thamnanaba uref uyung tamkhiba adu ngasidi loiraduna andro khoibu youth club na sinduna khoibu santipur village the people's welfare society gi secretary su oiriba social worker kaisham ningthemzauna haudokre ngasigi thoram aduda andro khulgi khulakpa chingakham gandhar maitei su sarukyakhe thoram aduda wa ngangkiba singna phongdokna khibada kaisam ningthemzau gumba miyamgi damak thawai yauna kathokpa miyoi sing thorakpa mathautai chahi tara manga mai phangdana leirakpa khul asigi miyoi singdi ngasigi numit asi yamna nungaiba numitne lamdam adomgi atoppa swathana leihoraba hiram singdasu ningthemzauna mityeng changbinaba apel su tawkhe People's Welfare Society ki Secretary Kaisham Ningthemzau na phungdorakpada hairiba thabak asi mahaki lezaba angamba resource puthoktuna hotnakhibane khoibu praja khaktagi natana Manipur da leiriba scheduled caste communities singi interest electric pusinbagi khongthang asi paikhalakpani haike Haki People's Welfare Society ki fundagi connection asi tawjabani khoibu asi electricity phangdana khongang asi da khoi amna wana akhoi mai phangdana laik lai su tammiba akhoi naharon kya su angang kya su hogulali masida akhangna andro da leriba scheduled caste community singi akhoi makhoi punamaki interest ai hangna akhoi venture si lakho chabani loinana masida akhoi afaba satra mayam puthorakpada soidana ai hangna choba akhoi initiative ama loba ngamjabase ai kila ufamne na satose Nakalamaromda All Andro Youth Club Association Chauthoi Yum Khaibam na phongdorakpada social worker Kaisham Ningthemzauna Andro Khoibugi damak handak paikhalakliba khongthang asida thagatpa amadi nungaiba phongdokhi Yamna nongna khundajariba haibadare sahi taraga mari manga orgasu khoibu hariba village asida akhoi sarken singna akhoi maigi awabasi yengnaga Asuki matik wa kraba matam sangna ek khundarak pudagi ngasi phawda mangan phangan dana leraba asum laba jaga amada maigi mangan phangan bi se egi yamna nongai jaba laibak phaba lamdam sigi ona oja gen singi achoba daitalama ai tasengna piningi Western Feeder Electric Consumers Association Sindana Western Feeder the Ladyba Electric Consumers Singa Manipur State Power Distribution Company Limited MSPDCL gi makok thongba miyoi sing yauna lamsang AC Konthaujam AC Saitu AC gi manung the Ladyba Club Maira Paibi single loinana khana nainabagi mifam amangasi pangthokre mifam aduda electric ki fibam phagat hananabagi matangda khana nainakhi haina Western Feeder Electric Consumers Association Urembam Substation Imphal gi cherol amana khanghalakli matang swaisida break amalogzage Manipur amadi malim gi tongan tongan bei pau single loina nai khoi break tik yamna thun hanjarake Impact News bu meeting tadana lebio Delta Tutorals for CBSE admissions open Class 9, 10 and 12 Science from April 4. Class 12 Arts from May 4. Class 11 Science from June 6. Vacation course for Navodayas and others from May 4. Class timing 5:30 to 9:30 a.m. and 4:30 to 7:30 p.m. For details, please visit Delta Tutorals between 6 a.m. to 7 p.m. The first urban cross hatchback Datsun Ready Go with 800cc Supna Tagilupa Lak Animakai Piva car Sigi features Sindi ground clearance 185 mm, space 222 liters, power steering, drive computer, mileage 25.14 km per liter, immobilizer, passenger class warranty. Lupalising mga khatana book Tobi Horo, Island Nissan near Standard Robert Higher Secondary School, Kantipur, Imphal. Datsun Ready Go! Manipurgi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na chingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ahanba lakpiba 100 customer da skin test amadi doctor consultation lemna hingjagan ngasi mag unabiu Dr. Madhubala Laser Beauty Clinic MZ Avenue Imphal mayam amuka na taram nokchari bulletin asigi makhataba pau yamda pizari Aromatic and medicinal
plant cultivation project ki makhada state asida vermi compost unit kaya lehenanaba Ministry of Micro, Small and Medium Enterprises no honari haina MSME Imphal Technical Center ki coordinator Professor AK Mudgal na phongdokre Wafamasi ngasi Professor AK Mudgal na yumnam khunau awang laikai da leiba Howism Sorarian gi vermi compost unit yingsin kraba matungda paumi singda phongdokhibani Professor AK Mudgal na hai hakchang da sokningai oiba fertilizer sizinabagi phattaba khanglakpana hauziki mirol asina vermi compost cultivation amadi masidagi thoglakpa pothokta hena pukning changsilakle Ministry of Micro, Small and Medium Enterprises ke aromatic and medical plant cultivation project ki makhada vermi compost ki leihau khak sizinaba loinana vermi compost unit kaya lehenanaba thawai yauba Lomi singda matam gi oiba mateng pinaba honari haina phongdokhe Nakalamaram da Professor AK Mudgal na Howism Sorarian gi mitiang makhada yumnam khunau da hangliba compost unit hangduna miam da vermi leihau phanghalliba asida apen phongdokhe loinana ministry gi maikei dagi unit asida pangba yaba mateng pigani haina thajaba thamlamkhe When I came to know that there is such a huge unit here of vermicomposting already. So I wanted to see the unit, the capacity, how much worms are available, how much compost is available. Actually we were planning earlier that from where we can get that much worms and that much compost. It is good to see that here this is a commercial unit and they are doing it very professionally also. Normally farmers or people when they do this, they make a small pit and put some worms and put some waste. Here they are doing it professionally. So it is a good support for this project. English ngani tara manga dagi government ki mateng yaudana mapung phaba vermi compost unit ama hangtokpa ngamkraba Howism Sorarian ministry ki mihut laktuna mahaki unit asi yengsin biraba asida apen ba phongdokhi loinana mari lenaba authority na vermi compost unit kaya hangduna masa maromdom lepchana ba honariba lomi singda mateng PBU haina Sorarian na apel tokhi ngasigi MSME ministry ki maiketiki lakhiba team aduda Axis Bank Thangal Bazar branch के branch manager G Kafun Gangpo DIC Imphal की import and export की nodal officer KSA Santa Kumar MSME Imphal center की मिहुट कयासु सरुक्या खे Vermi compost की यौ organic farming की यौ सिदा मतें खजंग पांगजम ngamnaba haidna ina 2015 dagi haibi unit si establish tawjalapuni unit sina hojipokda tha 45 days ki crop sida I ton kun mo putokjaba ngami adu kanagumba sinau sing lai thaba labuk ki sinau lomi singna haibi poti finish product ne yum step leine adu yunang kunu awal kai sida amaga amana Shampoo lumpuki mapanda sigi business outlet amaga market outlet amaga hayo pam sida pambigani Bank kumana natraga government state government ki mating phangagadi organic farming se fazana sakthok hanbagi khudong sabudi leigine ita Bishnupur district ki Nambol da Nambol gi oiba Lions Club ama hangtokre nauna hangkiba Lions Club asi Lions Club of Moirangi matenga loina na hangkibane Lions Club of Nambol hangbagi thoram adu Nambol Foizing da leiba public theater da pangtokhe hangtokpagi thoram adu da Lion Clubs International District 322D gi makok thongba thaupuba mioi sing amasong mafam adu gi mioi kayana sarukya khe thoram adu gi manung channai ing tappa malem ama oinabagi damang minute ama tumina lepkhe nauna office hangtokpaga loina na office asigi nauna khalaba office bearer sing so washak lokhe Khundrak Pamesi ki manung chana leiba Leitan Pokpi da nauna semba playground ama ngasi Manipur gi veteran politician O Joina Sangaduna miyam da sinakre Leitan Pokpi da pangthokiba ngasi gi thoram aduga mari leinana O Joina lamdam asi sanaroi singna maram oiraga malem da masak takpada achauba thodang lauriba lamdam ni jat bizat amadi kanglup ani gi marakta sanaba haiba asina nungsi chanana leiminabada chauna mateng pangle sana khonabagi lamda potential leiba lamdam asigi sanaroi kharadi matik chaba infrastructure fangba ngamdabana maram oiraga ngasi fawba sanaroi kaya masagi talent puthokpa ngamdana leiri haina phongdokhe ngasi miyam da khutsina kiba playground adu Khundrak Pamdagi BJP ki active worker TH Mohindro na semkibane hairi
पोटेंशियल लेबा सानबदा खितंग सेंबीरगदी पक्थोक थोकबा लमदमसिदा लाइबक्तिबदी अकोइरदी इंफ्रास्ट्रक्चर के ओथोन वाली मयाम खंगनै सानबगी पोटेंशियलिटी लेबा असिदा लेरगसु मरुगी इंफ्रास्ट्रक्चर पोटेंशियलिटी मयाम दो निंथीना पीदबना ngasiदी एकोइगी सानरोय खरदी चप चाना मागी हाइजबी टैलेंट तो फुदोकपा ngamde हाइबसिदी सोइदरबा वाने प्ले फिल्म अमा पीबा हाइबसि सेंगना कांदा ममन नाइदबा मसिंग नाइदबा पोडमनी मालेम के अनीसुबा लंजाउदा हिटलर के फैसिज्म बु मतमदुगी सोवियत यूनियन के रेड आर्मी ना माइथीबा पीखिबा नुमेट मे गी तांग निपान लिसिंग अमगा चमापन निफु मंगाबु निंगसिंगदुना एंटी फैसिज्म डे ngasi इंडियन पीपल्स थिएटर एसोसिएशन इप्टा मणिपुर न सिंदुना लाइनिंग थौ पांगनबा हराउबुंग खुंद्राकपमदा ngasi पांगथोखरे थौरमदुदा कलाक्षेत्र मणिपुर की डायरेक्टर पद्मभूषण एच कन्हाईलाल न चीफ गेस्ट ओइखे इप्ता मणिपुर की प्रेसिडेंट डॉक्टर एम नारायण मतमदुगे फैसिज्म गा हौजिक लेरिबा तंगदु लेतादबा मिहात मिपुन करप्शन चिंगबगा चांगदम नखिबगा लोइनना मसिगी मायोक्ता एंटी फैसिज्म डे असिनिंग सिंगबा मथौ ताई हाइखि ngasi पृथ्वी सिदी अनोब पृथ्वी अमनी लोल धर्म जाति कुचु खेनबा पुनमक काउथोंगनरगा पुन्न नुंसी चानना हिंगमिनबा लाल की मायोक्ता अमसुंग शांति की दमक मरुप ओइबगिदमक मणिपुर की इतिहास की इप्टा हारिब संस्थान से भारत की निंग तंबगी आंदोलन ब्रिटिश भारत की तांथोनब होनबदा साहित्यना जगोइना इसैना लीलाना फिल्मना प्रजा मियाम की वखल होंगनगिबा साम्राज्यवादी के दुम शासन दो भारत की लौथोनब होनबदा ख्वाइदगी चाउना दायित्व लौगिबा दुम संस्थान दुनी PK Movies Wangkai Ayangpali की अहानबा कुमोन थौरम ngasi पैलेस कंपाउंड लेबा गवर्नमेंट डांस कॉलेज हॉल द पांगथोखरे थौरम अदुगा मरी लेनना मणिपुर स्टेट कला एकेडमी अवार्ड लिसिंगनी तराहुमदोय फंगख्रबा गवर्नमेंट डांस कॉलेज की प्रिंसिपल रंजित अधिकारी बुसु खुदोल पोट पीदुने इकाई खुमनबु उतख्रे ngasi की थौरम अदुदा नेशनल अवार्डी मुटुआ तोंबा फिल्म एकेडमी मणिपुर की प्रेसिडेंट सापम मोमोन अमदी नंबोल सानोई कॉलेज के एसोसिएट प्रोफेसर डॉक्टर सलाम शांतिबलासु सरुकियाखे लोइनना PK Movies Wangkai Ayangpali की प्रोड्यूसर प्रेम कुमार न मणिपुर द थोकलिबा थोकदोक वाथोक सिंग असिदा युमफम ओइबा फिल्म सिंग पुथोकपा मथौ ताई हाइखे मणिपुर की मियामना इहौ हौबा खोंजंग चंगसिलिबा असिगी मथक्ता फिल्म ओइना नमथोक्तुना लमदम असिगी ओइरिबा फिबम असि मणिपुर की काचिन कोया अमदी मपाल लमदा खंगहनबा मखोनबा मथौ ताई हाइखे मणिपुर असेंबली की स्पीकर सु ओइरिबा खुंद्राकपम AC की MLA TH लोकेशन महाकी AC मनुंग चना लेबा चिंगारल टेस्टपुर द नौना साबा सीजर प्राइमरी स्कूल अमसुंग मल्टीपर्पस कम्युनिटी हॉल अमसु संगादुना मियाम द सिनखरे ngasi पांगथोकी बथौरम अदुदा एजुकेशन एस की डायरेक्टर एन प्रवीण सुसरुक्याखि वर्ल्ड रेड क्रॉस डे नुमित कमरी लेनना इंडियन रेड क्रॉस सोसाइटी मणिपुर स्टेट ब्रांच न EP बगी थौरम पांगथोखरे EP बगी थौरम अदु ब्रांच असिन सिंदना MG एवेन्यू द लेबा ब्रांच असिगी ऑफिस द पांगथोखे EP बगी थौरम अदुदा मियोय यांखै हेनबना पाव असि लौब फावबदा EP खे लोइनना मियोय कयामसु EP न बगी दमक लाकना हौरी EP बद नतना नुमित असिगा मरी लेनना अंगांग सिंगी लाई येकपसु चांगदम नखे लाई येकपा चांगदम नबा अदुदा तोंगान तोंगान बा महिलोइशंग सिंगी चही नौरिबा महिरोय कयाना सरुक याखे मणिपुर की तोंगान तोंगान बा जाति कयाना खुंदारिबा बॉर्डर टाउन ओइरिबा मोरेदा एम्प्लॉयमेंट एक्सचेंज लेतबना मफम असिदा लेरिबा लाइरिक लाइसु हैरबा नाहा कया गवर्नमेंट की थबक कौरप मतमदा खुदोंग चादबा कया थोखले हाइना मैटे काउंसिल मोरे की वाइस प्रेसिडेंट एल टोम्बना गवर्नमेंट की पुगनिंग चिंगसिलखले मोरेदा मी लिसिंग कुंथ्रा निफु तारब मफमसिदा सिगुंबा एक्सचेंज की ब्रांच अमा लेतबसि मणिपुर गवर्नमेंट की करंबा नियमनो मसिमदि खंजद्रे अथुब मतमदा मणिपुर की सरकारना मतिक चाबा ब्रांच ऑफिस अमा हांगथोकपियो नतरन ऑफिस होना लिंबियो हाइबसि मते काउंसिल की वाइस प्रेसिडेंट मोइना अपील तमजन
लोतुना लेरिबा महाइरोय सिंगी लौसिंग पुथोक्तुना मालेमगी हिदानबगी लंबीदा चंगसिनबा हाइबा थिमदा द 5th सुक स्टेट लेवल स्पेलिंग कॉम्पिटिशन 2016 गी प्रिलिमिनरी राउंड ngasi mai pakna bangtokre hariba thoram asi students union of Kangleipak shukna sindana DM College of Science ke Central Hall da bangtoke competition asi gi category A da mahiroi chatruk kun aduga category B da mahiroi chamnga yangkhai punna mahiroi lisingamaga Chama Humbudrana Sarukyake. Competition asigi result DM College of Science Natraga Sukki Head Office Take Kanglaba Yagani. Ngasi Students Union of Kangleipak Suk Nasindana 5th Suk State Level Spelling Competition Preliminary Round Jiribam Government Higher Secondary School Dasu Bangtokre Hairi. All Ziribam Working Journalists Union Azugi Annual General Body Meeting ngasi ayuk pangtokre hariba mifam adu Chingdong Laikai da leiba Azugi Advisor TH Sarat Kumar gi office da pangtoke loinana ngasi gi mifam adu da nauna anoba executive body su khanke Hauzik Sanabagi Pauda. Youth Affairs and Sports Manipur gi matam sangna sanare singbu takpi tambiramba boxing coach Moirang Tem Narzit amadi football coach Taurangbam Purnachandra ani thabaktagi pothakre. Kumanlang Paktalaiba Department of Youth Affairs and Sports ki Office ta Courses Association Manipur na sindana oza ani asiga loinana hanana thabaktagi pothakraba oza singda achamba khudol pot kaya piduna ngasi kaina thoram asi pangthokibane. Boxing coach ama oina M Narzitna iramdam asigi boxing sanaroi kaya bu takpi tambibata natana Olympian amadi international gi thakta sanaroi kaya puthoknaba honabada achoba thaudang kaya laukibane. Football coach T Purnachandrana asan bamikyeng amaga loinana lamdam asidagi football sanaroi kaya bu takpi tambiduna international amadi national gi thak yauna pukhanaba honakiba oza amane. All Manipur Gymnasium Welfare Association Manipur na sinduna ngasi Major Khulda leiba Manipur Press Club ta iramdamasigi bodybuilder sanare singbu taramna okre lisingani tara manga amadi tara tarukta national amadi international gi thakta pangthokiba bodybuilding championship kaya da saruk yakibaga loinana manamathum kaya phanglakraba sanaroi aduda pukning thogatpa oina ngasigi thoram asi pangthokibane Jennings ki director amadi association asigi chief patron Professor L Deben amasung association asigi president and Ratan Galloinana association asigi advisor kaya na ngasi pangthokiba saphaba sing adubu taramna okchabagi thoram aduda saruk yakhe Players singdugi pungning thogot poina ngasigi function asi ekoina makoibu tungda lakadaba competition kayada amuka hena mai pakpa amadi makoigi honabada mateng oinanabagi dongte association na makoibu pungning thogot chabagi program ama pangthok jabani Taruk Suba Hockey India Sub Junior Men's National Hockey Championship B Division ge ngasisana kiba kun Suba League ta Chhattisgarh Hockey amadi Mumbai Hockey Association anina match ki apiba matamda panjel amamam chanaduna match adu draw ta khibaga loinana kun mathoi Suba League tana Hockey Madhya Pradesh na Hockey Gujarat pu panjel taruk ahumda maithiba pikibane Chatharagliba Championship asigi kunithoi Suba League ta Bengal Hockey Association na Hockey Madhya Bharat pu panjal ani sanoda maithiba pikibaga loinana kunhumdoi Suba League ta Hockey Bihar na yamna lakjana Citizen Hockey 11 Delhi bu panjal taramanga sanoda maithiba pibangam kibane Championship asigi kunmari Suba League ta na Assam Hockey na Hockey Kurk Karnataka bu panjal taruk amada maithiba pikibane Hockey India gi mitiang makhada Manipur Hockey na sanduna Khoman Lampak Hockey Stadium da Thasigi manga dagi chatharagliba championship asida India gi tongan state singdagi lakpa tim kun humdoina sarukyari hayeng tournament asigi makha taba league match manga sanaragani
EUSC Telona Ani Subalamlai Kendra Village Wise Men's Open 7-a-side football tournament ki winner oikre. Lamlai Students Ideal Club Lamlai gi sanabungda tournament asigi ngasi sanakiba final match aduda EUSC Telo gi sanaroi and Sunil na Panjil ahum aduga K Kiran K Ibotomba amadi L Azay ahumna Panjil amamam gachan sindana BSU Nongpok Kakchingbu yamna lakchana Panjil taruk sanoda maitiba pibangam kibane. Winner oikraba EUSC Telona Lupalising Kuntra aduga runners up tahauraba BSU Nongpok Kakching na Lupalising Kun pangkibaga loinana ahum shuba position takiba YDCL Pungdongbam na Lupalising mga pangkibane. FC Lamlai na sindana mamang tha asigi tara taretagi chatharakliba tournament asida Tim Taranipa na sarukyake. Works, CAF, Amadi PDS ki Minister, KSIS Biren, Lamlai Block Congress Committee ki Working Member as Itosaga Luinana, Manipur ki masak naraba miyoi kayana ngasi tournament asigi loishin bagi thauram aduda sarukyake. Taranipan Suba Challenge ka Veteran Football Tournament VSAI Thangmaiban Mai Pakre. Ngasi sanakiba tournament asigi ahanba league match samada IVFA Kanchipur amadi VVFAM Kaisampat anina match ki apiba matamda Panjal ama phauba chanaba ngamnadana match adu draw oikibaga loinana ani shuba league ta sanakiba FC Imphal Mayai Koibi amadi FVWA Mapal Kangzaibung hariba team ani asisu match ki apiba matam loiraba phaubada Panjal amata chanaba ngamnadana match adu draw chatkibani. Chatharagliba tournament asigi ahum suba league ta sanakiba VSAI Thangmaiban gi sanaroi CH Ratan amadi CH Anand Kumar anina chankiba Panjil ani aduna UVSA Lilong Chazingbu Panjil ani amada maitiba pibangam kibani. Match asida maiti hauraba UVSA Lilong Chazing amata ngaraba Panjil aduna Y Jyotin na chankibani. Manipur Veteran Football Association na sindana mapal kangzaibung da chatharagliba tournament asida tim taramari na sarukyari. Hayeng tournament asigi makataba league match ani sanaragani. Manipur Cricket Association na sinduna luwang sangbam da leba luwang pokpa cricket stadium da ngasi sanakiba ahum suba MCA Plat Cricket Tournament ta YWC Patsoi Mai Pakre. Ngasi over kuntra manga lamba taunaduna sanakiba league match asida YWC Patsoi natos ngamduna betting hana sanakibada apiba over kuntra manga yaudana over kuntra ga ball amada wicket tara makturaga run chamaga nifutaruk laubangamke. Masigi paukumda ani shuba betting sanakiba YAC Yai School na over kunhumdoi ga ball anida wicket tara makturaga run marfudra humdoi khak lauduna match asi run yankai humdoi da maitikibane. Match asida YWC Patsoi gi all rounder Prameshwar na run yankai amadi wicket ahum lauduna man of the match taki. Hayeng Association asina sinduna chathrakliba ahum suba Elite Cricket Tournament ki league match samada YWC Langthabal amadi thau thangmaiban anina lamba taunaragani. Kunmathoi Suba Y Nilamani Memorial State Level Open Chess Tournament ngasidagi Singjamai Chess Club na sindana Manipur College Imphal gi indoor hall da sanaba hokre. Chess sanaroi nifum doina saruk yaduna round 8 sanagadaba tournament asigi hokdokpagi thoram aduda association asigi masak nairaba mioi kayana saruk yake. Tournament asigi ahanba round sanaba loikibaga loinana N Bankem K8 Sanjoy O Ningthem E Shashikanta amadi Shakespeare L Hariba sanaroi sing asina point amamam pangbangam kre. Hayeng chatharagliba tournament asigi round ani sanaragani. Arabida bulletin asigi headlines amuhanam yam thamzage. Yelhomi kanjanaba bill ahumadu president ayaba pibiyo haina taksinaba all political party mi phamama hayeng chief minister na kokre. JCILPS Women's Wing gi Thomi Singh na ILP gi bill ahum ek olalu haidana BJP gi office to Thomson get over the police na ating ba pikre.
ꯌꯦꯜꯍꯧꯃꯤ ꯀꯟꯅꯅꯕ ꯕꯤꯜ ꯑꯍꯨꯝ ꯑꯁꯤꯒꯤ ꯆꯌꯦꯠꯅꯕ ꯂꯩꯔꯤꯕ ꯑꯁꯤ ꯀꯣꯛꯅꯕ ꯑꯣꯄꯟ ꯗꯤꯕꯦꯠ ꯑꯃ ꯇꯧꯁꯤ ꯍꯥꯏꯅ ꯁꯦꯅꯤꯌꯔ ꯑꯦꯗꯚꯣꯀꯦꯠ ꯈꯥꯏꯗꯦꯝ ꯃꯅꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯀꯒꯋꯥ ꯅꯥꯃꯩꯔꯥꯛꯄꯝ ꯂꯩꯀꯥꯏꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯁꯒꯣꯜꯁꯟ ꯄ꯭ꯔꯁꯥꯟꯇꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯉꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ